ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤꯕ ꯗꯥꯅꯦꯟ ꯍꯥꯏꯕꯗꯤ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯂꯥꯏꯔꯤꯛ ꯅꯩꯅꯕꯒꯤ ꯁ꯭ꯇꯗꯤ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯦꯃꯥꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯗꯤꯅꯦꯁꯣꯔ ꯑꯦꯂꯥꯡꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯑꯁꯤꯅ ꯔꯦꯚꯦꯂꯦꯁꯟꯒꯤ ꯏꯄꯤꯁꯣꯗ ꯅꯝꯕꯔꯅ 13 ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 8 7 ꯁꯤꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯈꯥꯗ ꯂꯥꯛꯀꯗꯕ 7 trumpets ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯁꯤ꯫ ꯉꯁꯤꯃꯛ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 8 ꯁꯤꯃ ꯄꯨꯂꯞ ꯅꯩꯅꯕ ꯉꯝꯃꯣꯏ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ ꯚꯔꯁ ꯌꯥꯝꯗ꯭ꯔꯒꯁꯨ ꯃꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯃꯇꯝ ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯃꯊꯪꯗ ꯃꯁꯤꯒꯤ ꯆꯦꯞꯇꯔ ꯑꯁꯤ ꯂꯣꯏꯁꯤꯟꯁꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯒꯤ ꯄꯥꯔꯠ 1ꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯁꯤ꯫ ꯏꯁꯣꯔꯗꯒꯤ ꯕꯣꯔ ꯅꯤꯃꯤꯟꯅꯗꯨꯅ ꯃꯁꯤ ꯈꯪꯅꯤꯡꯉꯥꯏ ꯚꯥꯞ ꯇꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯗ ꯕꯣꯔ ꯅꯤꯖꯁꯤ꯫ ꯁꯔꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ꯫ ꯉꯁꯤꯒꯤ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯆꯦꯞꯇꯔ 8 ꯃꯁꯤꯗ 7 ꯁꯤꯜꯒꯤ ꯃꯈꯥꯗ ꯂꯥꯛꯀꯗꯕ 7 trumpet ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯈꯔ ꯅꯩꯅꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯄꯥꯞꯆꯂꯝꯅ ꯌꯥꯝ ꯐꯠꯈꯤꯗꯕ ꯄꯥꯄꯤꯅꯤ ꯏꯄꯥ ꯏꯁꯣꯔ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯤꯟꯅꯕꯤꯌꯨ, ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ꯫ ꯃꯁꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯃꯝꯕ ꯀꯌꯥ ꯍꯥꯡꯗꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯐꯣꯡꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯄꯤꯕ ꯇꯥꯏꯕꯪꯄꯥꯟ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯂꯥꯛꯀꯅꯤ, ꯀꯔꯤ ꯀꯔꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯔꯦꯚꯦꯂꯦꯁꯟ ꯑꯁꯤ ꯐꯖꯅ ꯚꯥꯞ ꯇꯥꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯁꯦ ꯔꯦꯚꯦꯂꯦꯁꯟ 8ꯀꯤ ꯚꯔꯁ 1 ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ ꯑꯩꯈꯣꯏꯅ 6, 7ꯗ ꯑꯩꯈꯣꯏꯅ 7 ꯁꯤꯜꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯔꯨꯑꯣꯏꯅ 7 ꯁꯤꯜꯅꯤ꯫ 7 ꯁꯤꯜ ꯍꯥꯡꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯌꯦꯡꯁꯤ꯫ When he opened the 7th seal, ꯇꯔꯦꯠ ꯁꯨꯕ ꯆꯨꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ there was silence in heaven about the space of half an hour. ꯍꯥꯏꯗꯤ ꯁꯔꯒꯗ ꯄꯨꯡꯈꯥꯏ ꯑꯃ, ꯄꯨꯡ ꯑꯃꯒꯤ ꯃꯈꯥꯏ ꯍꯥꯏꯕꯗꯤ ꯄꯨꯡꯈꯥꯏ ꯃꯤꯅꯤꯠ 30ꯒꯤ ꯃꯇꯝ ꯑꯁꯤ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯁ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯁꯔꯒꯗ ꯍꯧꯖꯤꯛ ꯁꯥꯏꯂꯦꯟꯁ ꯂꯩꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯇꯦ꯫ ꯁꯔꯒꯗꯨꯁꯤꯡꯅ ꯑꯍꯜ 24ꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯈꯨꯗꯤꯡꯗ ꯊꯥꯒꯠꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯍꯣꯂꯤ ꯍꯣꯂꯤ ꯍꯥꯏꯗꯨꯅ ꯁꯔꯒꯗ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯦꯞꯇꯔ 8ꯀꯤ ꯚꯔꯁ 1ꯗ ꯍꯥꯏꯕ ꯃꯇꯝꯗ ꯇꯔꯦꯠ ꯁꯨꯕ ꯆꯨꯝꯕꯁꯦ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯂꯩꯔꯝꯃꯦ ꯍꯥꯏ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? Why was there silence in heaven? ꯀꯔꯤꯒꯤꯗꯃꯛ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯔꯒꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯦꯊ꯭ꯌꯨ 25:31ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯩꯅꯣ? ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯔꯒꯗꯨꯁꯤꯡ ꯑꯃꯁꯨꯡ ꯁꯔꯒꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯦꯊ꯭ꯌꯨ 25:31ꯗ ꯍꯥꯏ꯫ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯒꯗ ꯀꯅꯥ ꯈꯛꯇꯪ ꯂꯩꯍꯧꯒꯅꯤ? ꯏꯄꯥ ꯏꯁꯣꯔ ꯃꯊꯟꯇ ꯂꯩꯍꯧꯒꯅꯤ꯫ ꯑꯇꯩ ꯂꯣꯏꯅꯃꯛ ꯁꯔꯒꯗ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯔꯒꯗ ꯑꯩꯈꯣꯏꯅ ꯎꯟ ꯋꯥꯏꯃꯨꯛ ꯑꯩꯈꯣꯏꯅ ꯏꯆꯤꯛ ꯆꯤꯛꯅ ꯀꯔꯤꯁꯨ ꯅꯤꯟꯈꯣꯡꯕ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ? ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯛ ꯊꯣꯛꯀꯅꯤ꯫ ꯃꯔꯝꯗꯤ ꯁꯔꯒ ꯍꯥꯏꯕꯁꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯝ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯂꯩꯇꯦ꯫ ꯍꯣꯏ ꯂꯩꯔꯝꯕ ꯌꯥꯏ ꯃꯤꯅꯤꯠ 5 ꯏꯐ ꯑꯗꯥꯝꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯃꯤꯅꯤꯠ 5ꯒꯤ, ꯃꯤꯅꯤꯠ 2ꯒꯤ, 3ꯒꯤ ꯇꯨꯃꯤꯟꯅ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯝꯕ ꯌꯥꯏ, ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯂꯦꯞꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯃꯁꯤꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯏꯚꯦꯟ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯑꯅꯤꯁꯨꯕ ꯂꯥꯛꯄꯒ ꯃꯔꯤ ꯂꯩꯅꯩ꯫ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯃꯨꯛ ꯄ꯭ꯔꯣꯐꯦꯁꯤꯗ ꯗ ꯁ꯭ꯄꯦꯁ ꯑꯣꯐ half an hour, ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯇꯝ ꯑꯁꯦ ꯄ꯭ꯔꯣꯐꯦꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯇꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯩꯅꯈ꯭ꯔꯦ 1 day ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ Ezekiel 4:6ꯗꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯥꯝ ꯄꯤꯈ꯭ꯔꯦꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯑꯩ ꯃꯗꯨꯗꯤ ꯍꯜꯂꯔꯣꯏ꯫ Ezekiel 4:6ꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯕꯔ 14,
24 ꯑꯣꯏꯔꯝꯕ ꯌꯥꯏ, ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ. ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯄ꯭ꯔꯣꯐꯦꯇꯤꯛꯀꯤ ꯇꯥꯏꯝꯗ 1 day ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯒ ꯃꯥꯟꯅꯩ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 1 hour ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯃ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ 24 hours 360 days ꯁꯥꯏ. 360 24ꯅ ꯌꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 15 days ꯐꯪꯉꯦ. ꯑꯗꯨꯅ ꯄꯨꯡ ꯑꯃ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ 35ꯒ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯌꯦꯡꯉꯦ. ꯄꯨꯡ ꯑꯃ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯃꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ 24 hourna ꯑꯩꯈꯣꯏꯅ 15 daysꯗ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏ. ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯃꯁꯦ 15 daysꯅꯤ. ꯑꯗꯨ ꯄꯨꯡꯒꯥꯏ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ 30 ꯄꯨꯡꯒꯥꯏ ꯑꯃ ꯃꯤꯅꯤꯠ 30 ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ 7.5 days ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝꯁꯤꯅꯦꯕ. ꯃꯁꯤꯒꯤ ꯃꯇꯝꯁꯤ ꯀꯔꯤꯒꯤꯗꯃꯛ ꯁꯔꯒꯗ ꯅꯨꯃꯤꯠ 9ꯅꯤ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯁꯥꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯒ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤ ꯀꯔꯤꯅꯣ? ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯔꯒ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯁꯔꯒꯗꯨꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯊꯥꯖꯗꯨꯅ ꯁꯤꯈꯤꯕꯁꯤꯡ, ꯃꯉꯣꯟꯗ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ, ꯑꯍꯤꯡꯕ ꯃꯤꯁꯤꯡ, ꯁꯨꯡꯁꯤ ꯁꯤꯗꯅ ꯁꯔꯒ ꯆꯠꯀꯗꯕ ꯃꯤꯁꯤꯡ ꯑꯁꯦ ꯂꯧꯕ ꯂꯥꯛꯄꯒꯤ ꯃꯇꯝ, ꯃꯥꯅ ꯁꯤꯗ ꯂꯥꯛꯑꯒ ꯁꯔꯒꯗ ꯑꯃꯨꯛ ꯆꯠꯈꯤꯒꯗꯕꯒꯤ ꯃꯇꯝꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 9ꯅꯤ ꯑꯣꯏꯒꯅꯦꯕ. ꯃꯁꯤꯒꯤ ꯃꯇꯝꯁꯦ ꯑꯣꯏꯒꯅꯤ. ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯔꯒ ꯌꯧꯒꯅꯤ. ꯁꯔꯒꯒꯤ ꯑꯩꯈꯣꯏ ꯖꯦꯔꯨꯁꯥꯂꯦꯝꯒꯤ 12 ꯒꯦꯠꯇꯣ ꯂꯥꯜꯂꯒ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯝ ꯃꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯒꯨꯝꯁꯤ. ꯃꯊꯪꯗ ꯑꯩꯈꯣꯏꯅ verse 2ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯔꯁꯦ. Bible is so clear, my friend. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯍꯥꯏꯔꯤꯕ 7 ꯁꯤꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯨꯝ ꯍꯥꯡꯇꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯂꯥꯛꯄꯒꯤ ꯁꯤꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯛ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯃ ꯄꯤꯔꯦ. ꯑꯃꯨꯛ verse 2ꯗ ꯌꯦꯡꯁꯤ. And when I saw 7 angels which stood before God, to them were given 7 trumpets. ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯡꯒꯥꯏ ꯑꯃ ꯁꯔꯒꯗ ꯇꯨꯃꯤꯟ ꯂꯩꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯁꯔꯒꯗꯨ 8 ꯏꯁꯣꯔ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ. ꯃꯈꯣꯏꯗ ꯇ꯭ꯔꯝꯄꯦꯠ ꯑꯩꯈꯣꯏꯅ ꯄꯦꯔꯦꯁꯤꯡꯒ 8 ꯑꯗꯨ ꯄꯤꯔꯝꯃꯤ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏꯅ 7 trumpets ꯍꯥꯏꯔꯦ. ꯃꯁꯤꯒꯤ ꯑꯃꯨꯛ ꯃꯔꯝꯗ ꯌꯦꯡꯁꯤ. 7 trumpets ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯤꯅꯤꯡ ꯏꯁꯣꯔꯅ ꯁꯔꯒꯗꯨ 8ꯗ ꯄꯤꯔꯤꯕ ꯇ꯭ꯔꯝꯄꯦꯠ, ꯃꯈꯣꯏ ꯇ꯭ꯔꯝꯄꯦꯠ ꯁꯔꯒꯗꯨꯠ ꯑꯃꯃꯝꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯝꯄꯦꯠ ꯑꯃꯃꯝ ꯈꯣꯡꯒꯗꯕꯅꯤ. ꯇ꯭ꯔꯝꯄꯦꯠ ꯑꯃ ꯈꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯚꯦꯟ ꯃꯊꯪ ꯏꯚꯦꯟ 8 7 9 ꯏꯚꯦꯟ 8ꯁꯦ ꯑꯩꯈꯣꯏꯅ Revelation 8 ꯑꯃꯁꯨꯡ 9ꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯎꯕ ꯐꯪꯒꯗꯧꯔꯤꯕ. ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯦꯡꯁꯤ. ꯇ꯭ꯔꯝꯄꯦꯠ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯁꯦ ꯁꯤꯝꯕꯣꯂꯤꯖꯝ. What does trumpet symbolize? Trumpet ꯍꯥꯏꯕꯁꯤꯅ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯁꯤ. ꯏꯆꯤꯟꯅꯥꯎꯁꯤꯡ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ. ꯄ꯭ꯔꯣꯐꯦꯁꯤꯗ ꯇ꯭ꯔꯝꯄꯦꯠ ꯍꯥꯏꯕꯁꯤꯅ ꯀꯔꯤ ꯁꯤꯝꯕꯣꯂꯥꯏꯖ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ. ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯞꯆꯔꯗ ꯕꯥꯏꯕꯜꯗ ꯊꯥꯏꯅꯒꯤ ꯑꯣꯜ ꯇꯦꯁꯇꯃꯦꯟꯒꯤ ꯃꯇꯝꯗ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯅ ꯇ꯭ꯔꯝꯄꯦꯠꯁꯦ ꯍꯤꯔꯝ 4ꯗ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯑꯕ. ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯄꯥꯕ ꯌꯥꯏꯀꯣ, ꯕꯥꯏꯕꯜꯗ ꯑꯗꯨꯝ ꯄꯥꯔꯣ, ꯑꯩꯅ ꯇꯦꯛꯁ ꯍꯥꯏꯗ꯭ꯔꯁꯨ. ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖ꯭ꯌꯨꯁꯀꯤ ꯐꯦꯁꯇꯤꯚꯦꯜ, ꯃꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯂꯩ. ꯑꯩꯈꯣꯏꯅ 7 ꯐꯦꯁꯇꯤꯚꯦꯜ ꯂꯩ. ꯍꯥꯏꯔꯤꯕ 7ꯁꯦ ꯃꯔꯨꯑꯣꯏꯅ ꯁꯕꯥꯠ, ꯑꯩꯈꯣꯏꯅ ꯁꯕꯥꯠꯗꯤ ꯑꯩꯈꯣꯏꯅ ꯏꯌꯔꯂꯤ ꯁꯕꯥꯠꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯋꯤꯛꯂꯤ ꯁꯕꯥꯠ ꯍꯥꯏꯕ ꯅꯠꯇꯦ. ꯑꯗꯨꯒ ꯅ꯭ꯌꯨ ꯃꯨꯟ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ, ꯑꯅꯧꯕ ꯊꯥ ꯄꯥꯡꯈꯠꯂꯛꯄ ꯈꯨꯗꯤꯡꯒꯤ, ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯔ ꯈꯨꯗꯤꯡꯒꯤ, ꯍꯣꯂꯤ ꯀꯟꯚꯣꯀꯦꯁꯟ, ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯤꯁꯀꯤ ꯃꯇꯝꯁꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯇ꯭ꯔꯝꯄꯦꯠ ꯑꯁꯦ ꯈꯣꯡꯉꯦꯕ. ꯃꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅ꯭ꯌꯨ ꯃꯨꯟ ꯂꯥꯛꯑꯦ, ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯃꯇꯝꯅꯤ, 7 ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯇꯝ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯈꯣꯡꯉꯦꯕ. ꯑꯗꯣ ꯃꯥꯒꯤ ꯈꯣꯡꯕꯁꯦ ꯃꯈꯣꯜ ꯇꯣꯡꯉꯥꯜꯂꯤ. ꯃꯁꯤꯒꯤ ꯈꯨꯈꯣꯡꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯒꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯅꯤꯡꯉꯥꯏ ꯃꯇꯝꯗ ꯏꯖ꯭ꯔꯦꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯀꯦꯝꯞꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯦ ꯀꯧꯕ ꯃꯇꯝꯗ ꯄ꯭ꯔꯊꯅꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯅꯈꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯦꯔꯦꯁꯤꯡꯒ ꯑꯃꯨꯛ ꯈꯣꯡꯉꯦꯕ. ꯃꯁꯤꯒꯤ ꯃꯈꯣꯜ ꯈꯣꯡꯕꯁꯨ ꯁꯨꯃꯥꯏꯅ ꯈꯣꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦ. ꯑꯍꯨꯝꯁꯨꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯒꯤ ꯀꯦꯝꯞꯗ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ, ꯂꯝꯃꯥꯡꯗ ꯆꯠꯄ ꯃꯇꯝꯗ, ꯏꯁꯣꯔꯒꯤ ꯄ꯭ꯔꯣꯃꯤꯁ ꯂꯦꯟ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯠꯄ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯝꯄꯦꯠꯁꯤꯡ ꯑꯁꯤꯁꯨ ꯈꯣꯡꯉꯦꯕ.
sim lere mari shubdana trumpet khong basi kai doge matamda mokhone as a calls to arms nakhoi khusi khulai pairo yengna bana landara akhoi mingonda lan chalasi haibagi adugumba madugumba second piningai gi damak trumpet se khongeba mokhoi gi watchman sina mokhone mi yengna bana landara hai taragadi nakhoi cham charo haningai gi damo mokhona trumpet khongeba akhoi thaina mamang ri tawrini akhoi lan leba amga lan tongnaba matamda trumpet khonga kan lan gi sam saro lan tongna rasi haina akhoi na uri basini manipur da haisu manipur ka british ka sona khiba lan da zuma sini asmaina masigi mari asida hiram mari asida mokoi sine adubu masida palliba hiram asidi akhoi na sida palliba hiram asidi kariga kone tanen revelation 8 ta palliba trumpet khongba asidi mokoi na khongbigi matuna lakliba akhoi event sing asiga yengnaragadi masi kaino haba matamda lan gi oiba adugumba akhoi yengnaba singna landaba tunda lan gi dam sam saba lan tawbigi khongba aduni hana akhoi khanba yai adana masidagi akhoi khang Jer.My 4 gi 5 ta amuyangsi declare ye in Judah and publish in Jerusalem say blow ye the trumpet in the land trumpet to khonglo akhoi gi lamda cry gather together and say assemble yourself let us go into the fenced cities akhoi lan chalase madugi dam sam saro trumpet khonglo aina Jer.My 4 5 ta sunai Jer.My 4 19 dasu my bowels I am pain and my very heart aigi thamoi jam ware aigi my heart maketh a noise in me aigi thamoi da makhon tholakle aigi puk nare I cannot hold my peace because thou hast heard O my soul the sound of the trumpet the alarm of war hai masida trumpet ki makhon tare alarm of war lan gidama aikoida warning pibado aikoina tare hai masida aduna aikoina trumpet habse kari desine lan tawbo matamda masi aikoina sine habse aikoina kawgum si isnausa aduna masida palliba revelation 8 ta khogleba trumpet 7 trumpet ase kari gi maramdano habda festival adu ada magi event thokba se mana khombduga mana laiba piriba siga yengnaba matamda masi lan gi ne lan gi trumpet ni habse aikoina kawgum se 7 trumpet na represent tawrise lan soknaba adugi maramdani maroinas masida aikoina 7 trumpet asida aikoina ugani madudi ahanbagi 6 trumpet habse masi military invasion ne aikoina lan gi eba tawba kaida tawba tar Roman Empire da tawkhibadani aduga 7 habsina aikoina masina ishona kristana aikoina rebel tawriba aikoigi prithvi asida lan tawba maki aroibigi lan adugi maramdo aina tawe aduga ahanbagi taruk asidi Roman city da makoigi mayukta ishona ko lan tawba ishona haibadi ishona athopa lamising sinaraga lan tawhanba adugi maramdo adu aikoina uba phange asi aikoina yengseng aikoina Leviticus 23 gi 24 na aikoina paraja khangni 1 Corinthians 14 gi aida ko masida hin aikoina lan tawninga gi dama warning piriko if the trumpet give an uncertain sound who shall prepare himself to battle aduna hairiba trumpet asina lan gi dama magi makhon chap sabadu pidare kanara thorang tawgani habni masina lan ki tambak thorang tawu matamda trumpet ase sine habse aikoina uba phange aduna sida 7 trumpet ase masina prithvi da lakada event ase aikoina atopa angle amadagi yengbani masigi event masigi lan ase masina ishorgi misinda effect pi gedaba lani aduna ahanba punam 7 trumpet asina karigi maramda rom gi maramda aikoina ahanbagi for asina pagan Rome gi maramda ade Roman Empire masigi maramda mokogi lebak to mache tara thona khaido ningai gi tamak tawba lan adugi maramdani mokoi thugai bagi maramni akon bagi asina moroina papel romda haidi papesida ishorgi missing otpa naibigi dama mokoi gi mathakta landaba adugi maram aduda ni habse aikoina yengse hoi yam detail de aikoina satpa ngamdabi adubu nakoina yaragadi aigi description da piriba link asida nakoina yengo English khangba taragadi masidagi notes fazana pabiyo hena bab taningai gidama aina mayamda haijari aduga aikoina sida paliba aikoina 7 trumpet sigi maram ase kaino akade masi Daniel chapter 2 amasung Daniel chapter 7 da piriba romans ki ningthaulebak tara thona khaido khibido adugi maramda kamaina khaidoi
ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯥꯏꯗꯣꯛꯄꯗꯨꯗ ꯇꯧꯈꯤꯕ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 7 ꯑꯃꯁꯨꯡ ꯗꯥꯅꯤꯌꯦꯜ 2ꯒꯤ ꯑꯦꯛꯁꯄꯥꯟꯁꯟꯅꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟꯗ ꯄꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯅꯤꯁꯦ ꯇꯥꯟꯅꯕ ꯌꯥꯗꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩꯈꯣꯏꯅ ꯚꯔꯁ 3-4 ꯑꯃꯨꯛ ꯆꯠꯂꯁꯦ And another angel came and stood at the altar adada sargadut ama lepame having a golden censer makota sanagi kambi ama pairami and there was given unto him much incense mongonda ko dub yam pirami that he should offer with the prayers of all the saints upon the golden altar which was set before the throne isrogi singasam mamanda leiba aikoina altar lana pung aduda sanagi lana pung aduda sen singi haidi akoi christian singi prarthana ga loinena masi offer tawni yagi dama Yam incense piramid hamne and the smoke of the incense which came with the prayer of the saints magi injin dupki manam ado mai khu aduga loinana ishorgi dharma chemba misingi prathna aduga loinana kare ascended up before God out of the angel sent adu sagadut adugi makhutagi aduna ishorgi mamanda prathna ga loinana magi manam nushiba dupki mai khusing ado kare I hai masida ikoina yengkhre ikoina mamangda su ikoina mamangi chapter madasु ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯦ ꯃꯗꯨ ꯔꯦꯚꯦꯂꯦꯁꯟ 5ꯇ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯦ ꯃꯗꯨꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯦꯟꯁ ꯁꯤꯅ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯦ ꯏꯁꯣꯔꯅ ꯇꯥꯕꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯕꯁꯦ ꯀꯩꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯅ ꯗꯨꯞꯀꯤ ꯃꯅꯝ ꯑꯗꯨꯒ ꯆꯥꯡꯗꯝꯅꯩ ꯕꯥꯏꯕꯜꯅ ꯑꯗꯨꯅ ꯃꯁꯤꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯀꯩꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒꯒꯤ ꯁꯦꯡꯆꯨꯔꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯕꯗꯣ ꯃꯗꯨꯒꯤ ꯁꯤꯟ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯑꯃꯗꯤ ꯐꯪꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯁꯨ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯐꯠꯈꯤꯗꯕ ꯄꯥꯞ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯔꯝꯕ ꯇꯥꯔꯕꯁꯨ ꯇꯧꯈꯤꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯣꯉꯣꯟꯗ ꯆꯪꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞ ꯆꯥꯡꯊꯣꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞ ꯀꯣꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯒꯗꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯁꯦꯡꯆꯨꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯖꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯁꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯏ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯇꯥꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯗꯟꯗꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯄꯤꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯈꯨꯗꯤꯡ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯊꯃꯣꯏ ꯀꯥꯏꯔꯒ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡ ꯑꯗꯨ ꯀꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯣꯉꯣꯟꯗ ꯑꯩ ꯂꯥꯜꯂꯦ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯪꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯄꯤꯅꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯄ꯭ꯔꯚꯨꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯈꯩ ꯑꯗꯣ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜ ꯄ꯭ꯔꯚꯨꯒꯤ ꯒ꯭ꯔꯦꯁ ꯑꯁꯤꯒꯤ ꯃꯄꯥꯅ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯕꯤꯕꯒꯤ ꯃꯄꯥꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯩꯈꯣꯏ ꯌꯥꯝꯅ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯃ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯍꯟꯕ ꯄꯥꯝꯃꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯐꯔꯛꯈꯤꯗꯕ ꯄꯥꯄꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯇꯧꯈꯤꯕ ꯐꯠꯇꯕ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯁꯨ ꯉꯁꯤꯃꯛ ꯑꯩꯈꯣꯏꯅ ꯆꯥꯟꯁ ꯂꯩꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯣꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯄꯤꯁꯟꯁꯤ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯁꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯕ ꯚꯔꯁ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯚꯔꯁ 5ꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯁꯤ And the angel took the censer and filled it with the fire of the altar. ꯍꯥꯏꯗꯤ ꯂꯥꯟꯅ ꯄꯨꯡ ꯑꯗꯨꯗꯒꯤ ꯃꯩꯒ ꯂꯣꯏꯅꯅ ꯃꯥꯅ ꯀꯝꯕꯤꯗꯨ ꯂꯧꯔꯦ ꯑꯗꯨ ꯃꯗꯨꯗ ꯃꯩꯗꯨ ꯄꯤꯛꯊꯜꯂꯦ and cast it into the earth. ꯑꯗꯨꯒ ꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯩꯊꯔꯝꯃꯤ. There were voices and thundering and lightning and an earthquake. ꯁꯨꯃꯥꯏꯅ ꯀꯝꯕꯤꯗꯨ ꯂꯧꯔꯦ ꯑꯗꯨꯒ ꯑꯜꯇꯥꯔꯗꯒꯤ ꯃꯩꯗꯨ ꯂꯧꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯩꯊꯕ ꯃꯇꯝꯗ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯃꯃꯤꯠ ꯐꯥꯛꯄ ꯑꯀꯟꯕ ꯖ꯭ꯋꯥꯔ ꯍꯥꯕ ꯑꯃ ꯊꯣꯛꯏ ꯍꯥꯏ ꯃꯁꯤ ꯁꯤꯟꯁꯤꯃ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 19:11ꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ And the temple of God was open in heaven. There was seen in his temple the ark of his testament. Sargada ishorgi laisang hangtoami. Kanago misna sargada laisang temple sanctuary laitena be. Adu Bible na haibni. Masida hangtoe maduda maki ark of his testament hai. His testament ark of testament asigi manungda kari laiten kamami yaure. Madu ark upudo sargada laibdo hangtopo urami haibni. ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯏ 10 commandment ꯑꯩꯈꯣꯏꯅ ꯈꯪꯉꯦ and there were lightning and voices and thundering and earthquake and a great hail ꯃꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯒꯨꯝꯕ ꯑꯗꯨ ꯖ꯭ꯋꯥꯔ ꯍꯥꯕ ꯑꯃꯁꯨꯡ ꯂꯦꯟꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯏ ꯍꯥꯏꯕꯅꯤ
ꯑꯩꯈꯣꯏꯅ Exodus 19 ꯄꯥꯕ ꯃꯇꯝꯗꯁꯨ ꯅꯈꯣꯏꯅ ꯈꯪꯒꯅꯤ 10 commandment ꯄꯤꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯗ꯭ꯔꯤꯁ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯅꯤ ꯑꯗꯨꯅ ꯁꯔꯒꯗ ꯑꯩꯈꯣꯏꯅ 10 commandment ꯍꯥꯏꯕꯁꯦ ꯃꯥꯡꯗꯅ ꯂꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥꯁꯦ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯗꯤ 10 commandment ꯏꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯆꯧꯕ ꯗꯣꯛꯇ꯭ꯔꯤꯟ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯏꯁꯥꯃꯛ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯖꯛ ꯂꯥꯎꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯁꯤꯡ ꯁꯅꯥꯃꯍꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯃꯗꯨ ꯈꯨꯔꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯨ ꯈꯨꯔꯨꯝꯕ ꯇꯥꯔꯗꯤ ꯑꯩ ꯅꯣꯔꯣꯛꯇ ꯆꯠꯂꯦ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯊꯥꯖꯔꯒꯗꯤ ꯌꯥꯊꯪ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯃꯁꯤ ꯑꯆꯧꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ Isaiah 26:9 ꯍꯥꯏ when thy judgments are in the earth the inhabitants of the earth will learn righteousness aduna ishorgi asumba wayan ase prithibida ishorgi wayan ase haithaba matanda prithibida laiba misina ishorgi dharma se matamgani habni masima aikoina karugumsi snawsang masini aikoina trumpet ki introduction habse ahanba trumpet aikoina ngasi gi jeda uribse koina seven trumpet ki introduction habdo masida oire snawsang ngasi gi aina side lepsara gena khale adugo mathangda aikoina first four trumpet ase aikoina revelation 8 ki 6 dagina lemawbu singje aikoina mathangda amu aikoina yengminarase snawsang aduna masida pidiba aikoina trumpet habse masigi koina bible sinabigi matina masida pidiba trumpet ase kaino lan gini koina langi adugumba sonabagi akoina warning tawbaduni matana seven trumpet asida seven event tangpanda thokraba event taret adugi maramda lakadaba adugi maramda masida iri moroina seven trumpet sida horise ahanba trumpet tagi horise Roman saম্রাজ্য asuki matin numit tabla haitaba Roman saম্রাজ্য masi kintharakpa adugi maramdani habase aikoina kaurugumsi snawsa aduna masi punamakse aikoina khangyadi Bible na habase matungi matungina sakadabani aduna sabel singi ahanbada aikoina habase sargada pungai amagi matam tumina lay habase masi jo aikoina Bible na habigi matungna pungai amagi matam se numit tareni masi karigi damak tumin laybana prabhuna lakpagi damaktani habisini aduga isnawsa ina roibda appeal tawningmadi masigi revelation 8 ki masida sin uriba matamda aikoina uba phangise prabhuna aikoigi damak sargada wanomduna lairi isnawsa hujima aikoi chance lairi prabhuna wanomba manda sanctuary manungda he tholakrabadi prabhuna khoi close of probation loikragani akoi mathang khona revelation nainrakpa matamda aikoina khangani revelation 21 side nainrakpa matamda aikoina khangani madudani aikoina pung hongbagi matam laite phataba mina num phatana lairani afaba mina num pharaga lairagani khoi hoji pung hongba yabagi matamni prabhuda aikoigi phataba pa khudima loina pisinjarase mahana kanbiba ngamdaba karisu laite mahana aikoibu yam kani aikoibu suki mating nungsibi habise aikoina matam khudingda kaugumsi mahana aduna aikoigi phataba pa khudima mongonda haijaraga prabhuna pangal pibibu mapana aikoina pung hongduna mongonda changnase aduga afaba pause aikoigi karwa lekaida laiba misingda saibirase maramdi prabhuna lakpje suki mating nakhare snawsa koi hujik thongjinda leptuna laibni aikoin nang aigi ishorgi misingje ko koina masigi damok matam khara thorang tawningai gi damok matam khara pibiribani tabiriba mayamda ishorna bo pibo isnu pathna tawminase sragada laibe pa yam thagajare koina hujik naina kharaba koina seven seal gi introduction asida nahana bor pibiu pa ishor tangpanda achauba event lan goiba aikoina event kya thokre nana bible na hiramba atugi matungina thokrabani aikoi chuipa naki Bible da thajaduna satpungamanbiu moroina nana revelation da pibiribse karigno thokiba mayam haribse karigno maramdi hariba thokriba mayam thokadaba mayam ase masidagi aikoina nana haiba khudimu chumme habse khangnaga prabhu Yesu Kristo ngonda changjaduna aikoigi pamakai mangonda pijaduna mahaki mapana aikoigi pamakai thadoksaduna aikoina afaba dharma chemba punsi ma hingduna prabhugi mapana hingduna naki ningtholabata chatningai gidamo aikoida khudong chaba piribani habse matam khudingna kawanbigino punamase aikoibu kaningai gidamo ishona na makti thajaba yabani Bible na sidi thajaba yabani habdu khangningai gidamo punamuk revelation Daniel aduga atop Bible gi lari khudingmase pibiribani habse aikoida kawanbigino
ꯇꯥꯕꯤꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ